खुरमजरी ISTV की मणिपुरी पाउमिंग ताबिरबु सिंबु तराम नौक्सरी हौजी पाउ सदोंग पिजरी नोंथोंबम बिरेन BJP लेजिस्लेचर विंगी लुचिंगबोइना खनख्रे ngasi classic grandida legislature kumathroina mahapu amato oina party sigi luchingboina khankibani nungsil pung ama makaidagi nimidang waram pung torok fawba phamkiba mifam aduda TS Bisodina birenbu leader oinina ba proposal pukhatki proposal adu namsa kibgen Dr. Radhesham amadi bungjagal baltena second year oiki MLA sing amamam to oina center leaders sing hanglaba matung National President Amit Saha amasung Parliamentary Board ke ayabalorba matungda mahapul luchingba khalle haina laukthokibani mifam aduda SRD Union Minister Prakash Javadekar Power Minister of State Piyush Goyal yauna center gi luchingba kaya BJP Manipur Pradesh ki President KSS Vavananda su saruk yake tungda pangtokpa pawgi mifamda party ki observer Piyush Goyal na BJP na NPF LJP NPP amasung atai karakpa mirep sindagi support phanglaga government ama semnagani haiki after extensive consultations and discussions and after discussing with the party president Shri Amit Shah ji who had been authorized by the Parliamentary Board of the Bharatiya Janata Party to finalize the leader of the legislature party in Manipur, Shri Biswajit Singh proposed the name and it was seconded by Dr. Radhesham Singh, Mrs. Noncha Kitchen and Mr. Wanzakin Walte that the leader of the Bharatiya Janata Party legislature party in Manipur will be Shri N. Biren, who has been elected unanimously as the leader of the party and will shortly be proceeding to stake his claim to become the Chief Minister of the state of Manipur. He has the support of the Bharatiya Janata Party will be forming the government with the support of 3 parties, the Naga people, the NPF, MPP, the NPP, the LJP and certain other duly elected MLAs. We have an absolute majority in the legislature of Manipur, and Shri N. Biren will be the new Chief Minister of Manipur, unanimously elected by the legislature party. BJP gi legislature gi luchingba khankaba N. Biren na Manipur da afabalenga ama lehengani haiki Chairak sida N. Biren na luchingduna ngasini midang BJP na government semna nambagi masing shure haina governor da claim tokre nimidang pung talelom taba adwaida Union Minister anu yauna parties gi mai paklaba legislator single rena Rajbhavan da chatuna government ama semnagi haibagi claim tokibani Nikhal da mai paklaba Congress legislature sing lengduna lady atuba matamda Congress na luchingba anawa government semlagani haina Chief Minister Okang Bobina phongdokre Sangai Pagdulai ba Loken gi yumda pangthokpa pawgi mifam amada Chief Minister ngarang Governor ga unaduna sarkar semna bagi wafam khangankhre atu matamda Governor ga ayaba phangbaga government semlagani ngachini midang fawda government sembagi wafam yam da khangalagani Congress na majority phangbada MLA ahum mathau tai aduga BJP ga da tarani masida makoina government semgani haibasi oithoi da wafam ni ma tarani pangi mangoina minister singsu lokthoklagani haiki Ana physical present uhelu haibududi NPP gi muruk pang sing duneba NPP akhoi gi Congress ki nati NPP gi du akhoi da su moina support tawgani na haiba madugi se moina akhoi da soi tawrga pirum budo akhoi gi honorable president na mawona sini akhoi gi karingma da ka lerga di akhoi moi gi physical presence akhoi keno tawgani na haiba se du utpani da moida mangonda okay thank you karingma da ka lei matamda moi ji noi bu thaje da bagi wanate physical presence
daka oirpa yai ko na mana haibanida haukiba tam ten tram haitare tarak suba tamse handak laiba 18 sida loiganiba adudaida akoina sungsoi soina pini kanano haibadudi ko kanana anova government install tawgadagi haibido I should have to be ventilated, I should have to be submit tender, resignation tender. Aduna ai huji hijack na yam thuna ngasi natraga hayeng chi manungda ngasi suti wai bi sum suti wai su yadi ai adu ngasi natraga hayeng sida sungsoi soidna anova government semba yanana ba ai resign tawraga adu semba yanana ba process hauna ba ventilate tawba tabne adu di honorable governor has filed with masan automatic ni da Punna legislature kuntarena sarugya ki ba paugi mifam aduda MPCC ke president and half kina BJP na hantaba politics tawduna government sem na phonari basi oithokloi miyamna Congress ki legislature kunipan da thamlali ba thajaba se kaidong na manghaloi hauji fawda party sigi legislature sing adumak lengdana leiri NPP amasung Trinamool Congress na Congress ka chatmina na bagi pirakiba iba cherol galona governor da chief minister na government sem na batakshin kibani Amalanda Siam Kumana BJP da Sogalagani Habigi Matang da Ngang Nabatare Adubu Hidamasigi Matang da officially oina Kangalakpa Natraga Chief Minister Kari na Banu Habiti Kangti Haiki Pung Trama Toy de Hui CLP leader Khale Adu da Ehoigi incumbent CLP leader Okrami Bubi Singbu Amuk re-elect Tauraba Matungda in that same evening, Ekhoi Raj Bhavan da Chatlaga step claim Taurabani NPP amasung kanagumba party kharan amuk BJP da sogat pagum leye haibat du tare adubo Ekhoi na haipet honorable governor da Ekhoi letter of understanding du yeng halaga amuk pairak pani as far as Indian National Congress is concerned our dealing with National People's Party still stands. Jiribam Kendrigi Independent Media oina mai pakraba asabudin sogat pasingi achawa mifam ama Jiribam gi Lal Pani Bazar da pangthokre mifam aduna BJP gi government sembada sogat pahaina lepnakre Jiribam miyam amadi minority singi yengduna anowa government asida mahapu cabinet minister ma pibina ba taksin bahaina su waremnaki Batsu Kendrigi Bot Nasing Amuhana Tibina ba North East India Development Party na Election Commission of India Amadi Chief Electoral Office in Falda Taksan Kre. Tera Lukra Publica Labour Party Sig Office sa Pangtok Papawgi from Amada Party Sig Mirap Oikiba Sapam Kevagi Election Agent O Sarasandana Kangta Matrida Bot Nasing Chikiba Aduda Kendra Sigi Oina Postal Ballot Chikba Loibaga EVM amuk tigadabani adubu postal ballot tiba loijungeda bot masing tiba hojing tibaga renana election agency bot masing tipam da sangba yabage yaba pirabasu arwana sangna nalation kibana mapigani lotion kibana asengba achumba kangannaba wakatpani haiki Holi community sarogama oina Raj Bhavan da Holi Pala Manipur gi Governor Dr. Nazma Haptullah na yengkre Lamaban Holy Committee Sri Bijoy Govinda Sri Ngar Pala Amaso Sri Govind Sagolbangi Pala Singna Holy Pala Utki Tamil Longulaiba Hindu Lining Chatpasina Ngasi Holy Kumai Harau Tiamna Pangthongnakre Hindu Singi Asomo Kumai Ama Oriba Yaksang Kumai gi Manung Jana Ngasi Sri Govinda Jida Pitsakari gi Thoram Pangthokre Manipur gi tongan mamafum degi lakpa Holy Pala Kyana Sarugyaki Kangpopi District Headquarters Laiba Hindu Lining Chatpasingasu Holy Kumai Pangthokre tongan ba station degi Kangpopi da tongan ba simpham da laiba community singna Kumai sigi Harau Tiamba Fongdoki
Yaksang kumay yauna kumay gi matam singda yoliba plastic nongmai toigan asina angang singda sohan bagi thodo wathokya lekra matungda ngasisu plastic toigan sanabada angang ama mamita sokpadagi hospital laikanakre soglabang adudi nong thombam bablu tahini pan thobal sabal tongba me nekai dagini atopa angang singa toigan paitna ka pasalabada mamita sokibani hairi population free ohelanaba amadi cycle promote tahonnabagi pandamda Pedal Attack Mountain Bicyclist Union Manipurna ahumnak suboina Riding 2.3 Annual Bicycling Phase ngasi hafta kangjipungda pangthokre DIG Range 1 and 2 IK Muivana Bicycling Phase hata kangjipungdagi lamthaki tharamadida CFFK DIG R Duidang Infal Iski SP Kavir Boxer Sarjubala International Hockey Player Kothaji Susawyaki Sarawang New Chatuk Henmana Sawyaki ba phase aduna hafta kangjipungdi khauraga Wangkai Kongba Sinjamai Wayang Komdegi Kaisampat Joraga Ulipok Tarab Matunda Capital Project Joraga Namlong Tarab Matunda Jam Class Grounda Lushinki Sarama Kilometer Kunlom Takiba Riding 2.3 Annual Bicycling Phase Ki Matangda IK Muibana Pangtu Liba Thoramasi Afaba Amani Haiki Digin Family Europe Kumairo even America Hiro Mogi bike lane nga hinam hasan laye ko akon ji Imphal da shu bike lane si matik watek ta introduce to the Panian Kaleva. Although assume more be a chow something Sumayam Tona by that. At the university, the shoe only cycle Jagaka, you don't be cars, Tojin Bayadunaba, barrier Shendulaga, cycle and Tona. Other Sumagi culture, Manipuri shoe Laga. At the same time, Assisi 2D France, ladies, cycling competition, so notice number Chawina. Assisi no shoe. Tourist attraction achawa mo ra kuya en khal Facebook Suryakiba International Hockey Player Kothazina Riding Phase asina mipung khudimapu cycle thonanaba amadi haksang phabagalunena akoibagi phibamda mosin handabada asauba macheng oigani haiki petrol ju kalle aduga pollution ju fare aduga haksang fare yam kana me hoji haidi mayam khangbira dum ubiri jene dum message phajal message am mayam follow to right tare ado haksang fana leibda habi nisab jacha dabida cycle thoraga bike ki mota sigum boina to diam na hayamai Manipur da pollution na phaba petrol save to ba yam kana message am najani March amadagi haukraba CBSE gi class 10 amasung 12 ki examination thasigi taratret amadi kundagi hogadoriba board amadi council na loba class 10 amasung 12 changyeng singda hongbal chendenaba changyeng pham khuduma ki akoibada meter chani na konba mafam singda changyeng sathari me manungda Alliance for Socialist Unity Kanglei Paki Special Task Force na curfew thamle hairi Force asigi commander KG Paki Cherol amana invigilator amadi Mahiri Singna aranba nataba thongsing sinjinabada pambai oigadaba lairi ayuba chajet iPad mobile phone camera amadi haiba sirasiga manaba device punamak changyeng singi manungda pusinba yaroi changyeng sang manungda invigilator singna tapiba una silhanba mahiroi masel sinahanba asna singda karigumba makal amatigi aran mamongda ngpang bayaroi wafabasi kanagumba invigilator singna ngangna chatrabadi madugi afafati khudimak examination center gi osida tainagani council amadi board ki flying squad na yengsinbada aranba toba mahiroi sing faba matungda lamdan nadanaba thabak lakhotpa mahiroi tanthokpa asna singna thabak paikhatuna mathau pangthokpada apan mata piroidabani changyenggi asengba wahangche amadi asengma malhanba wahangche social media natroga ate atoppa pambai sing khuthangda kanagumba amatana thadoklaidabani thamni wafam singasigi wangmada kanagumba chatlabadi makhoigi mathakta STF na akanba bikyeng changduna matipta ba cherak pikani hairi hauji pawgi mathana ate mabre matang lominasi The new Jigsaw 2017 series beats your heartbeat. Iridio Coaching Institute. Admission open for 5 months. CBSE Foundation calls for classes 9, 10 and 12. Date of commencing 6 April 2017. Timing 4:45 to 7:30 p.m.
For details, please contact Office of the Irugio Coaching Institute, Kesampat System Lekai behind the Yo Hotel. Contact number 8131025634. Beneath 100 meters from the Earth's surface, naturally filtered through sand stones, pure, clean and healthy water. Swiss rolls with exotic fillings from Winkies, the cake specialist. Healthy and delicious bread from Nikla Bakery. Pain relief ointment. Khwang naba, kok sikpa, tang sikpa, khung naba ni singbada sinaba yarba, lipsap gupta puthok saba auza. ISTV की हेलो डॉक्टर सगोसन नुमित खुदिंग की नुमिदांग वायरम पुंग तरुक ताब मतमदा संदोक जबत पुरमनी लाखलिबा मार्च की तांग तरुक सगोसन नुमिता डॉक्टर चोंगथाम अरुण कुमार प्रोफेसर सर्जरी डिपार्टमेंट रिम्स ना गेस्ट डॉक्टर कोइबिगनी टॉपिक ना पाइल्स हाइबदी नुंगसंगी अनाबा मसुंग मसिगी लाइंग हाइबसिने अदम कॉल तौबिरकदबा अखोइगी टेलीफोन नंबर 24423336 ब्रेक के मतुंगा तारामना मोक्सरी मखताबा पाउदा सचिव जनवरी की टांग कुंडगी कुंठामथे फाउबा कटकटा पांगथोकिबा इंटरनेशनल थिएटर फेस्टिवल एंड नेशनल ड्रामा डांस म्यूजिक कंपटीशन दा सेसकपी बिमोला अकोई जमना हिंदी पैट्रियोटिक सॉन्ग दा बेस्ट अवार्ड अमदी सेकंड नेशनल अवार्ड फगलपदा थौबाल विमेन डेवलपमेंट सोसाइटी सेकपी खोंगनांगखोंग एसोसिएशन ना नुंगाइबा फोंतोरकली इम्फाल मोरे लंबी की खुदेंग थाबीदगी अवांगोंदा किलोमीटर 10 रोम चलगा लेबा लेबी खुलदगी लांगखोंग चिंगफावगी लंबी PMGSYD मखादा कोइलास थाकिबा था अमखक्ता ngairingida मफम क्यादा कोइलास फकटपा अमदी नमथबा यावरे हाइना लेबी अमदी लांगखोंग चिंगी चीफ सिंगना पेंदबा फोंगोपगलुनेना लंबी असि यंगसिंबियु हाइना मरि लेनबसिंगी पुंगनिंग चिंचिलगली अनु सेंबु सेंबिरदी फजन सेंबियु अदुगा सुमाइना तौबीगनी हारबदी अखोई मसी अखोई यानिंगे सिदगी हेन्ना अमुक नोइना सेंबिद्रगदी ऑथोरिटी हायर ऑथोरिटी ना यंगसिलगा सेंबिद्रगदी अखोई अतोप्पा खुंजंग अमसु अखोई यानिंगदबा अखोई फोंदुकचगनी हौजिक सानबगी पावमोक लौबिरसे ngasi sanabagi pauda Tarinak Suba Amjugi Annual Sports Meet ki ngasi achoy hentana kiba tongan ba masana singda ISTB ki teamna gold mari silver taru amasung bronze taret phangduna mangjil thari ngasi men's na sana kiba nupi gi shot putta ISTB ki chanchan na gold kavita na bronze nupi ki discus throw da RK Nirmala na gold Jaya na silver nupi gi 100 meter resta ISTB ki Megrina na gold Jaya na bronze Nupa ki long jump da Kumarjit na gold, Bipin na bronze phangle. Nupi ki long jump da Jaya na silver, Negrina na bronze. Nupa ki 100 meter resta Kumarjit na silver, Bipin na bronze. Nupi ki 400 meter resta Negrina na silver, Jaya na bronze. Nupa ki shot putta Binoy na silver, Phyllis na bronze. Discus throw da Binoy na silver, 100 meter da Kumarjit na silver medal phangle. Hayang ayupung pero makaitabo matanda kumalampak indoor hall da badminton, table tennis sanagani. Ari matandagi hongna sana dun laklaba yoksang ni janma nimita sana kunung da pangthokpa yubi lakpi ngasi su pangthokli. Thauram maduda angom ni thau angom roso ras yongna sana kunung thau pubakyana saruk yakhi.
Makatana sanargi pau boyai nungthojamdagi phangbigani. Sahi sigi taruk suba inter-district Kanglipur football trophy ki final da Imphal East District Football Association namadi Imphal West District Football Association ga sanaragani. Kanglipak Student Association namadi All Manipur Football Association na simduna tha sigi tang tara ni thoidagi Imphal gi mapal gangjebungda team marina saru yaduna sathariba sahi sigi taruk suba inter-district Kanglipur football trophy ki ngasi sanagadaba District Sports Association Sadar Hills laktabadagi Imphal East District Football Association na walk over lawduna final sankhibani. Trophy sigi aruba match tha sigi tang tara tarukin tilpung ani tabada Imphal East District Football Association namadi Imphal West District Football Association ga sanaragani. Ngasi ani suba semi final match ki sanagadaba DSA Sadar Hills laktabadagi Imphal East District Football Association gi team ani thokna khaidokuna friendly match ama sanakre. Match asida Imphal East District Football Association team A na Imphal East District Football Association team B bu goal ahum sinoda maitibu pikhi. Imphal East District Football Association team A gi mai bapagi goal singadu TH Kishore and Suraj Amadi and Kisanna match ki taratare suba kun suba madi nifu suba minute chanduna match asi mai pakhi. Amaromda taruk suba kanglai mega sports festival gi saruk ama oina hayengdagi Imphal gi mapal gangebungda team marina saruk yaduna JSSC football tournament hauragani. Hayeng nungtil pung ani tabada ahanba match oina KSC amadi MSF ka sanagani. Festival asigi sarung ama waina Singaril Tezpur Community Hall da chathariba manga suba Kanglipak saibi yengdam nabagi KG kuntra dagi kuntra manga phawbagi sub-junior girls ki pangthokhibada PTTSS teragi o romana ahanba Missy Hall Khurai konsam nakai gi M Surbalana ani suba IWISLSS sangangai gi CIS nganthoi amadi Missy Hall Khurai konsam nakai gi L Riti Priyarina ahum suba position takhe KG kun manga dagi kuntra phawbagi mini boys ki pangthokhibada IKT TTA Kaksingi KSS Mani Matumna Ahanba MSES Sangangai gi KSS Riki na ani suba YLK Singaren Tezburki TS Ngamba Madi Mihuls Khongmangi and Debzit na ahum suba position takhe KG kuntra mangadagi nipu phawbagi sub junior girls ki pangthokhibada Misikol Khurai konsam nekai gi TI Sana Thoibina Ahanba EEA Yang Popigi S Urmilana ani suba PTTSS Teragi KS Sitaranjan Amadi IWISLSS sangangai Y Anjuna ahum so position takhi KG kuntra dagi kuntra manga phawbagi sub junior boys ki pangthokhibada PTTSS teragi KS Sitaranjana ahanba Mihuls Khongmangi Estrik Okena Anisuba Misikol Khurai konsam lekai gi L Lanchenba amadi ISLTTCA Ya School Soraizam gi KS Ira Botsanna ahum so position takhi Amaromda Yumnam Huidom Makhalekai Community Hall da Sathariba Ani Subha Kanglipak Thangta Championship ki ngasi pangthokiba sahi tratung makhagi nupa masagi KG kunthanipal makhagi pangthokiba phunaba ama amadi Ani Subada ISLTA Yumnam Huidromgi KS Remax na ahanba unit asigi KSIS Langambana Ani Suba amadi Bahulasi Mayai Koibegi Sitaranjit Kangjamna ahum suba position takhe KG Nipuni Thui makhagi pangthokibada ISLTA Yumnam Huidromgi L Bisalna ahanba unit asigi Ranana Anisuba amadi unit asigi CIS Nanda Kumarna ahum suba position takhe KG Niputo makhagi pangthokhibada ISLTA Yumnam Huidromgi Ais Mangaleba Maitina ahanba Sai Thawalgi Nisin Thogdamna Anisuba KMTA Palengi and Amarjina ahum suba position takhe KG Yankai makhagi pangthokhibada Anjalika Konjeng Lekaigi L Sitalna ahanba ISLTA Yumnam Huidromgi Y Umakantana Anisuba amadi Pahulasi Mayai Koibigi KS Netrajitna ahum suba position takre sahita tuk makhagi nupi masagi KG kuntrani thoi makhagi phunaba ama amadi ani subagi pangthokhibada maglangi ke begesorina ahanba Anjalika Konjenlekaigi ke Anjalina ani suba amadi ISLTA Yumnam Huidromgi Ais Langlen Sana Chanuna ahum suba position takre Namanya Pemantokam Community Hall da Chathariba Open Category gi Taruk Suba Kanglipa Kang Trophy gi ngasi sanakiba match ta NBKA Kangkhut Nambolna Nambun Mapan Kangkhut pu Panjel Kolumdoi Tara Tareta Maitiba Piduna semi final sangkre
hayeng IWKK kangkut amadi Yai School kangkut ka ahan semi final match ta sanaragani Yai School gi Gopal Dev Mantu ta pangthokiba match ta teka pisumna CRC kangkut pu panjil kun taramapal da maiti biduna semi final sangkre hayeng semi final match ta teka pisum amadi NBKA Nambol ga sanagani Tagasari boyai hauji makapana ai ngasagi pawmuk lobirase ngasi gi oi kibai ngasa gi pauda ICAR lampial patki pirapa pau gi matung ina ngasi gi khwaidgi sakiba degree Celsius kulum doi dasmik manga khwaidgi ingba degree Celsius tarohum doi dasmik mapal Nuksita yawa ising manilgi sang ayukta sada mariputara taruk nungtilda sada kuntra mapal oike Ngasigi nung sukibagi sang tara dasmik mari milimeter ni. Arabada Bhagapa Amahana Nong Tambam Biren BJP Legislature Wingi Luching Boy na Kankre BJP na government sem na bigi masing shure haina governor da claim tawkre amadi Nikang Gamai Paklaba Congress legislators sing Lengdana lady Atum Patamda Congress na Luching Ba na government sem na gani haina Chief Minister Okran Ibobina Pangdokre Nasigiri SCP na Pizaba Manipuri Pangpatanga Salojere Niyang Tabi Lusing Mamakanda Kurunjini